Ngarang numidang athengbada RIMS ki VRDL unit da COVID-19 ki sample sing test tobada anoba miyoi ani amagasu positive oiba thengnakhre. Hairiba miyoi ani asi Thobal district tagi ni hairi. Miyoi ani asi ka tharaga haujifabuda Manipur gi oina punba positive case nifumathoi sukhibaga loinana active case na 38 yaukhre. Ngarang numidang dagi hauna Manipur gi mafam ayambada nong ka hena chubadagi National Highway 37 habadi Fal Jiribam lambi gi nungba amadi Rengpang ani gi marakta chingning khairakpadagi matam fana kuina lambi asida gari chathok chasin yarudrei. Adubu National Highway Infrastructure Development Corporation Limited amadi nungba police station gi miyoi sing yauna kanna honabadagi hauzik lambi asi faunare hairi. COVID-19 na akiba fangna sokhalaba matam asida amuksu chahi asigi ahanba ising isauna Assam gi district taret ki miyoi lakh anirom awaba mayok na hankhre. Assam State Disaster Management Authority na khangalakpagi matung ena ichawasina Assam gi hozai gi Brisnapur, Dhemaji, Langkhimpur, Darang, Nalbari, Golpara, Dibrugarh amadi Tinsukia gi khungang chaniga kunmapan ising na lupsin khiduna amang atakya thohale hairi. Indian Air Force na ngasidagi hauna combator manakta leiba Sulur base tagi amuk hana light combat aircraft Tejas number 18 flying bullet paiba horagani. Tejas ase ngasi air staff ki chief air chief marshal RKS Bhadwariana launch togani. Flying bullet asina Indian Air Force ki anishuba squadron oiragani. Defense Ministry ki cherolama ki matong ena number 18 squadron ase 1965 ta ahanbo ina sajabani amadi ahanbo ina Srinagar dagi operate toba hokhi. 1971 da India amadi Pakistan ki marakta songna khiba landa number 18 flying bullet na lokhiba thongdang adugidamal Parambir Chakra fangba laikrai. Hariba si handak amuk nongna April ahanbada Sulur base ta nongna semgalakibani.